ngarang kuki na taba mapon sing khun gining thogi yum yauna maina tumna chakhre haina mai chakpogi video sing social media sing bathadong narakre nakala marom da kuki amasu gari ga kona na sakhangna basingna mai tharambadagi driver maina chaktuna sokle haide yum mai chakpogi thodok aduda punna kuki gi yum tarakani pan chakhi haide loina na kuki gi yum mai chakpada transformer su yauna pokhai rakre haide mare mai ramka mai village da numit taruk ni gi manungta land encroach tawriba do evacuate tawkinaba wafam thamlakre senapti district ki mare mai liang mai village da haukiba janawari taragani thoida nupi taruk nupa ani punna mioi nipan khulai paiba mioi khara laklaga attack chatharamba thawong adubo liang mai tribal singba singi mai kai degi aning da bupongdorakle loina na senaba mioi singi mathakta ain yo eba thabak lokhut kadabani haide janawari taragani thoki numidang pung 8 rom tabada thokiba thodok aduda sokla mioi hakchang phibam kaya phibam luna soke asokpa amadi numidang adumaktada imphal tamna pukhatuna laikanna ki haide liangmai tribal leader singi apunba cherol amana khunjan nipan phuramda chenaba mioi sing ado NSNIM gi member oiba RK ramping amasung mahake masu singna chathakibani makoi sing aduna chai amadi nongmai gi maningna mioi nipan da suduna phibam luna sohalamkhe nomaina onsinduna kaptuna hatkani haiba amadi nupi singda ikai khumnaba mahanduna attack chatharambagi thawong adu yamna miyoibagi sajan nate tamthina phuraba miyoy sing layengnaba puge haibda attack chathariba kanguna thengduna thambaduna phibam adu hena losalhankhe kona naga people's organization na khut thingjilakpadagi asopasing senapati district hospital da pukhatuna laikanakhe maren mai liang mai village da attack chatharambadu da miyoibagi ha khungaunabada natana nupi angang phawba khudung thinai oihalle maramasina liangmai pui naga rungdi amade liangmai naga atimai rungdi anigi maikai degi liangmai tra ki muhut sinduna khunja sing phurambada senaba sing khudakta phaduna achan miran naidaba wayel chathagadabani oinanda tamthina phurambada gi soglaba sing authority gi maikai degi ngak senbagi thabak lokhatgadabani state government amsung law enforcement agency singna ain kaina thabak tawriba sing phagatuna mara laijadraba misang singda otnaibada senaba sing ain gi thongda cherak pigadabani hairi nakala maromda maremai village da khut lepkadabani haina NPO na cherol thorakre Naga People's Organization NPO senapati gi maikai degi senapati district ki manung chanbada lairiba marenmai village da lamgi wathok kamari lenana kangbo ani khaidong naduna khut thonabagi tawduk sing thogleba se khudakta lepnaba kanghalakle NPO gi president ke kuba Peter na thopa cherol amana Naga community gi manung santi marata pafibam lehanaba amade amaga wakhal phawdok naduna nungsi sanana leminaba yanaba wakhalonda khudakta gi nongmaina singba sijenaduna kangbu amana amagi mathakta khuthabagi thabaksang khudakta lepkadabani khanariba nakal animakna santi oina nungsi sanana hingminaba yanaba amana amabu kai khumnagadabani khana chainabagi thodok chauthorakba yaba thabak amata nakal animakna tawroidabani NPO gi wafam asi thawoidana makha tana yengthinabagi thawong sing chatharpa tarbadi maduda NPO na thamlibu wafam indabani haina logani loinana loop asina sanai haina khanba action lokatkani haide Ministry of Home Affairs ki official singa unaduna Kuki SA mihut singna separate administration ki demand hena kasil hangadawri Manipur da tholiba thakun henjilaklaba irang asida leibak miyamna achoba khut yawi hainariba Kuki jo phuruk ki CSO ama oideba Kuki jo council gi mioi nipana tuba tim amana lakliba tha asigi taraga tareta Ministry of Home Affairs ki official singa unaduna Manipur da gi tonganba legislature yabu union territory ki demand hena chesil hangadawri haidi wafam asi national media dekan herald da report tawrakibani report asigi matungina laglaba tha asigi taraga tareta Kuki jo council gi member nipana saruk yaduna MIC gi official singa unaragani haiba wafam ase Kuki jo council gi spokesperson su oiba Ginja Bojongna news agency asiga unabada confirm tawrakibani haide